ꯆꯝꯖꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯐꯥꯈꯤꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯎꯖꯕ ꯃꯇꯝꯗ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯖꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯂꯤꯕ NPPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯔꯣꯏ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯂꯨꯔꯕ election campaign adu hundoklamnaga chelaktuna Manipurgi issue asibu yengsindu adukki matik yamna emergency oibe meeting ama chathaki masida adumak khangba yare Eikhoi lamna masida leiriba miyoi asigi punsigi value asi Delhi na kayamuk yamna luna lawbage masida fawba makhoi sing yanaba chatlabadi lamna masigi leiriba miyoi asigi damakta Eikhoi gi damakta khanbirakini haiduna khanduna ji singbu penan nabagi damakta hotnariba kangbu sing khantaba matam yaudribara asukhuina tengtha kholga loinana chamjaraba thawai adubu kanbinabagi damakta hotnabiyu haiduna laujarapada tabi kidraba leikidraba matungdasu makhoi gi damakta justice fanghannabagi damakta laujariba demand kaya sing asi tabidraba taragasu ikhang kanghodana BJP na let tawduna chatliba Manipur ki lenga asidagi NPP withdraw tawre hairakpadagidi chokri makhong hek lengbaga center dagi Union Home Secretary oiriba G ama tharakduna Imphal tana laktuna phibam asi yengsiluduna mifam kaya ama famba hokre tha tara taruk hena maichak khangduna laklaba pendabagi polum kaya ama puduna lakpa thamoi sing adu pokhairakpana oirba tai handakti matam amada hek ubada kina hangoina chatnaba nattagana kanaba khara phanghogadra haiduna napsin narabagi damakta honorable haiduna koitan tanakiba mayam sing adugi yum asi khanghodana khambi maiwaire karamna dipentok pangamgani chamjaraba thawai sing adu security force singna ngak senduna leiba relief camp gi oiba jaga amadagi faaduna pukraba matung aduki matik yamna tamthina ottuna hatpa matam adu fawba hek fakiba mikuptagi pendraba praja miyamna lepa leitana aduki matik yamna kana lauzakiba kholausing adu Eikhoi ngak sengani lamdam asiki yaifanabagi damakta tawgani haiduna Eikhoi na thagatkiba luchingba sing adugi maikei dagi honorable oibunina mayeng takigadra haina khanbagira karino aduk kuiba matam adu wafam amata fawba fongdoktana adumak lakhibani nakalama romdana makhoigi oinadi chamjaraba thawai sing adubu faba lakhiba terrorist sing central force sing khuthoknabada laikidaba adugi damakta fawba pendaba fongdoktuna makal makha kayagi oiba demand sing makhoigi lusingba singna fongna demand tawba social media da adumak uba fangki chamjaraba thawai sing adu leitre makhoigi asiba hakchang sing adu fangle miya mangda thorakle haiba matam adu fawba karimata wafam fongdoktana adumak leiba ngamkibani miyam singi achauba ihau laklaba matamda khaktamak meeting kauduna wa khannaba hauki asukuiba matamsi hanjin achauba ihau kaya ama lakre mai pakpa ngamdana adumak loisinkiba ngaktani haujiksu hongba leite mamangda haikiba adugumna chinpha phaba lamdam asigi leiriba honorable mayamgi wahai ngasi su taba fangli karigumba ai ithantana fam thadoklaga leibak asibu yaifagani hairabadi ai thadokke matam khara piyu meeting tawkhige aduga warep lauraba matungda aina fam thadoklaga leibak asi yaifaragani hairagadi ai fam thadokke haiba wafam asina pungnin amuk nillare karigumba masigumlaba ihau asi hek lakpaga masigi wahai asi hanjin tamanbadagi Eikhoi sisin pha phabagum tawre nakalama romdana honorable kharadi aidi aigi kendragi praja singna khanduna thagatkhibani makhoina yaragana thadokani yadragana thadokloi haiba wafamsu adumak phongdoknari tasengnamak magi kendragi oina leiriba praja natragana leiriba kendra adu Manipur hairiba lamdam asiki saruk ama chandaba zatla haiba wahang sisu adumak khangjadaba Eikhoi pokpa horakle tasengnamak lamdam asigi leiriba miyam sing asidasu makhal loinama hek sui haibaduni karigumba honorable sing asiki maikei dagi aina fam thadoklabadi leibak asiki yaifanaba oiragani haiba taragadi thadokke haiba waham hek phongdokhraba nongmanini gi matungda miyoi kaya ama laktuna fam thadokpa yaroi haibagi ihau sangsinba natragani resignation letter fawwa segaibagi oiba thauram asi matung inana adumak chatpa Eikhoina anirak ahumlak thengnare chamjaraba thawai sing adu security force sing na ngak senduna leiriba mafam amadagi faaduna pukhraga hostage oina thamlaba matungda aduki matik tamthina sarak tamduna ot naiduna halaba matungda mafi fawba tungduna turenda langtharakhiba
ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯦ ꯃꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯦ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜꯁꯤꯡꯒꯤ ꯃꯌꯨꯝꯗ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯅꯕ ꯋꯥꯐꯝ ꯑꯃ ꯄꯣꯔꯛꯄ ꯉꯝꯗꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯗꯤ FIR ꯄꯥꯟꯕ ꯍꯧꯈ꯭ꯔꯦ ꯌꯦꯡꯕꯤꯅꯁꯤ ꯍꯧꯖꯤꯛ ꯆꯝꯖꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯑꯣꯟ ꯅꯩꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜꯁꯤꯡꯒꯤ ꯃꯌꯨꯝꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯌꯦꯡꯕꯤꯅꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯔꯤꯇꯥꯌꯔ ꯀꯔꯅꯦꯜ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯇꯥꯌꯣꯟꯅꯕ ꯑꯃꯒꯨꯝꯅ ꯊꯣꯛꯂꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝ प्रजाꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯂꯟꯊꯨꯝ ꯑꯁꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯛꯈꯤꯕ ꯀꯔꯅꯦꯜ ꯑꯁꯤꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯏ ꯃꯁꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯇꯔ ꯃꯤꯆꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨꯔꯣ ꯍꯥꯏꯅ ꯊꯥꯖꯤꯜꯂꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯨꯆꯤꯡꯕꯕꯨ ꯑꯣꯏꯔꯣ ꯑꯇꯣꯞꯄꯕꯨ ꯑꯣꯏꯔꯣ ꯏ ꯃꯁꯦꯜꯗ ꯊꯧꯅꯥ ꯐꯕ ꯑꯁꯤꯒꯤ ꯂꯝꯖꯦꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ 1 ꯑꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯔꯤꯕ ꯔꯤꯇꯥꯌꯔ ꯀꯔꯅꯦꯜ ꯑꯁꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯐꯝꯁꯤꯡ ꯑꯁꯤ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯨꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜꯁꯤꯡꯒꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯦꯞ ꯈꯔ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯅꯤ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯁꯤ ꯃꯁꯤ ꯑꯗꯣꯝꯅ ꯃꯨꯟꯅ ꯄꯥꯕꯤꯗꯨꯅ ꯀꯨꯞꯊꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯈꯟꯊꯕꯤꯔꯣ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯈ꯭ꯔꯦ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯟꯗ꯭ꯔꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯑꯆꯧꯕ ꯏꯍꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯅꯔꯦꯕꯜ ꯀꯌꯥꯒꯤ ꯌꯨꯝ ꯃꯩꯋꯥꯏꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯊꯣꯏꯗꯣꯛꯅ ꯊꯤꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ ꯑꯌꯥꯝꯕꯒꯤ ꯆꯥꯊꯨꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯊꯨꯡꯅꯈꯤꯕ ꯃꯥꯜꯂꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯊꯥꯒꯠꯈꯤꯕ ꯑꯣꯅꯔꯦꯕꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯒꯁꯨ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯖꯤꯔꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯗꯨꯅ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯔꯥꯡ ꯃꯔꯥꯡ ꯀꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯀꯨꯝꯃꯩ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯛꯄꯁꯤꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤꯡꯒꯤ ꯑꯣꯏꯅ ꯁꯤꯒꯅꯦꯜ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯇꯥꯋꯔꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯕꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯄ ꯌꯥꯎꯅꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯑꯁꯤ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯥꯋꯔꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯩ ꯊꯥꯕꯅꯆꯤꯡꯕꯒꯤ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯅꯔꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯀꯨꯝꯃꯩ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯏꯔꯕꯒꯦ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯏꯐꯦꯛ ꯄꯤꯔꯕꯒꯦ ꯍꯥꯏꯕꯗꯨ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯈꯟꯊꯕꯗꯤ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒ ꯌꯦꯡꯅꯕꯗ ꯆꯍꯤ 50 ꯍꯦꯟꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯁꯥꯡꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯒꯤ ꯖꯨꯒ ꯍꯥꯏꯕꯗꯨ ꯌꯧꯔꯒꯅꯤ ꯃꯁꯤꯗ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯔꯤꯕꯨ ꯇꯧꯖꯔꯨꯒꯗꯕꯅꯣ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯂꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯁꯤꯡꯂꯨꯞꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄꯗꯤ ꯐꯥꯎꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯪꯖꯈꯤꯒꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞꯀꯤ ꯃꯅꯨꯡꯗꯗꯤ ꯆꯜꯂꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯇꯝꯖꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤꯕ
ꯏꯔꯩꯆꯥꯁꯤꯡ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯌꯔ ꯇꯧꯕꯗ ꯑꯗꯣꯝꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ꯫